Changlakkhiba Mitop Miyancha Singgi Khongthang Amadi Makhoigi Pukninggi Ehul KHANGLUDABANA ngasi Lamdam Asida YELHOU FURUP KAYANA AWABA NANGBANI MAKHOIBU KHANDOKPA HAIBASI TOUDRABA YADRABA THABAK AMANI HAINA LAMLAI Assembly CONSTITUENCY MLA KHONGBANTABAM IBOMCHA FONGDOKKHRE WAPHAM ngasi Federation of HAOMI SINDUNA ahanbo oina pangtokpa Indigenous Folk Fiesta 2026 ki thoramda FONGDOKKHIBANI Tongan ba YELHOU FURUP kayagi nat ki oiba jago isai kayaga loinena DM campus te leiba Jawaharlal Nehru Manipur Dance Academy da pangthokiba thoram aduda Khongbantabam IBOMCHA na hai ngasi Federation of HAOMI na senduna pangthokliba thoram asibak yamna itihastic oigedaba thoram amani masina Lamdam Asida choina tariba YELHOU FURUP kayabu amata oina punsinnabagi khongthang ama oigani matam amada lamhang lamjau kaya leiramba Lamdam Asida matamgi Changlakkhiba Mitop Miyancha kayabu luna chana tauruba Makhoigi Khongthang Amadi Ehul bu KHANGLUDABANA ngasi Lamdam Asida awaba kaya mayuknabani maram asina Lamdam Asida ngallingai matamdagi leiraklaba asengba YELHOU FURUP amadi Lamdam Asibu machetana thugaiduna Makhoigi oiba lamama semnaba thaurangliba Mitop Miyancha Singgi Khondokpa mathautai ngasi Federation of HAOMI na thagalakliba Khongthang sing miyam puna saugaina babathautai furup kaya gi aseng balan wariba nat culture gi oiba pung jagoi isai kaya bo yokhatpa haiba asina malemda Lamdamda asibu masak takpa ngamgani haiba wafam sing phongdokhi